Hello, Mayam Punamak. Yam lap thong sat pa yak tra matam sida khara nak pom phom Kakching Lamkhai gi hek mamangda hoi langol ga sat pa lambi du chalaga langol du kakhata bida somna kanda hana Kakching Lamkhai da gi changaga leiba nga pham gi adom dai mayam na yam yeng chatnaram do Manipur da sat pa loina kharaba hojikti hakang ba maru loi lokna kharaba sunflower sing do Kakching Lamkhai gi maikai sida fugaina salaga lai sat tamaga lereme sunflower da natana mafam sigi yamna top pa mana Karaoke ma men oine yarame isai sakpa yaba music tharagi isai sakpa yarame aduga picnic party lakpa birthday party lakpa or any lakpa mayam dugi screen thoi bana bajda hana pre booking tor kanda chana ba thongba thakpa gi mayam kolik gas sing asina sing bu loi piri pura kada bja sa ne maru marang ne thum ne morok ne asigak puraga ising thakna ba ising pire kolik chamna ba ising pire loi pira kansida asigi picnic ki wari duna muk tongan garga si hojik dukan hotel mafam yorok pasida paukra khesri bora asina singmuju phangi mafam sida lakpa mi khuding mak green tea je free aram khorang ba lapna lakpa gi dum mayam do pelan mi ne hare pukhi macha yam marang kaina lei sida hat macha ma ju adum phaudo lerame kanna semga chagali mafam mo oiri sunflower mayam do sa laga lere gari macha lakpa som kham yare gari chou lakpa som kham yare sida sangama ga lei family lekpham tumbam chabam oina leidoni pukri macha am lere pukri maya ida sari ba hat sida ngaktang phamba yai somna kan phamba yai phambam yam kanna mayam thambana te aduna bu party amam khak oina lawi party mayam loksalaga marai ju yena ju yai dana ko marai yena dana bai damakta marai yam yat kan belam ni na adagi sida leisina kitchen ne chanbi duna nungsira bai chun naw singna smoke mati dustbin da happy ganu thing happy you have happy ganu te happy you thank you thala me drinking water thangna wising kutsa konlik samna wising thangna wising di lempan lere kitchen yam nan ba kitchen lere thongna ba khangjau khangpik khangno khangtek tawa lowna ba khabai achauba zarab bamon gi khabai cha chumna ba khetar nungtar thang ama loinamak hekta leire sida thau khar ju leire nata ngokhat ki be di rice cooker ji di heavy weight rice cooker da leile me adu kor fu nung fu loinamak leire jar nung adagi kolik tengkot kompak bartu nung tu henna tena loina leire thonga matung sida party ma khatang ni pre book ni nongwali kan haibi tare heng picnic chat ke di nongwali kan haibi tare maram yesan adana ba aduga ayuki picnic party ge ma numidangi picnic party gi ma smai to dan party ani nomada adamaina party capacity je leire aduga bon phaya hai mayam numidang da koi mai ga ngaktang tikki mai tiaga hapetang wari watai sanagi haraga ju sida mai tikpham leire chokri tharaga yam antique style koi ari style leire luna ma leire somna kan mafam ma leire sida ju manung sida asina akhan koi hat ki type ta leire somna kan na hat ki nata vida tin na taraga ingna wari watai ngaktang sana ge har ga leire haipal laipal phajana pal nan ingna sikna wari sanafam leire sida det na om su to wiar ni ko phamaga sida det na om to wiar ni hai to phum leiri loina bodo phamalaga maning dagi in batare hai rane basida hai ama sar lei hai du ju hai pedang ujarake adu mayam gi karaoke se sakpham duna sida open oina dum saaga karaoke se do test to wiar speaker se leire sida ju phamba yari pokri me ai da phambam ni sida na hai leire hai sida phamaga loina rakpi hai phamaga sumai ngaktang haidau hajen tawraga adu tawar ma ka khat ke hairaga ju sigi tawar mathak sida lepaga amuk nam tharak pa yabagi khudong chaba le video gumba photo gumba pamberaga na si mathak sida gi tawu yare sine LALPOS sunflower farm laifam lotnung pothasang adai amana khoigi barbecue gumba tawnabagi barbecue machine macha kai no sa khara puraga te yabe yare yosabi lere singna thongge hairga ju yosabi da dum phajana thongba yare LALPOS sunflower farm ju yam kanna hoji chatpa yam phama oi sunflower pan sali sunflower sali ngai dana hian lakpana khudong cha ni habi mit ki sunflower habi yeng ma dum chanai dana ko mit ki phaja ba aing ba ma phawi gani aduga mai location ji ma ju singi na pom da leibna maram moraga ing law ba nung sit liri ba nami ba nung sit kanna sit daga ukha sida phamaga chak chage harasu sing ma pham se cha ba yare kari u ora janu sigi jina khoi short phone or male short phone orangani short phone pala kan short phone met pong sa thok pa yare ne sigi pham ji phajare LALPOS sunflower farm Kakching Lamkhai mamang sing laifam lotnung Kakching district ana tharaga ju thamme